ꯒꯖꯥꯒꯤ ꯃꯐꯝ 130ꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯄꯨꯡ 12ꯒꯤ ꯃꯅꯨꯡꯗ ꯏꯖꯔꯦꯜꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯒꯖꯥ ꯁ꯭ꯇ꯭ꯔꯤꯞꯀꯤ ꯃꯐꯝ 130ꯗ ꯑꯦꯇꯦꯛ ꯆꯠꯊꯈ꯭ꯔꯦ꯫ ꯏꯖꯔꯦꯂꯤ ꯗꯤꯐꯦꯟꯁ ꯐꯣꯔꯁꯅ ꯍꯃꯥꯁ ꯑꯃꯁꯨꯡ ꯑꯇꯩ ꯇꯦꯔꯣꯔꯤꯁꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤꯕꯒ ꯂꯣꯏꯅꯅ ꯒꯖꯥ ꯁ꯭ꯇ꯭ꯔꯤꯞꯇ ꯂꯩꯕ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯐꯝ 130ꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯈꯥ ꯊꯪꯕ ꯒꯖꯥꯗ ꯏꯖꯔꯦꯂꯤ ꯂꯥꯟꯃꯤꯁꯤꯡꯅ ꯈꯨꯠꯂꯥꯏ ꯀꯌꯥꯃꯔꯨꯝ ꯐꯥꯒꯠꯄ ꯉꯝꯈꯤꯕꯒ ꯂꯣꯏꯅꯅ ꯔꯐꯥꯒꯤ ꯖꯅꯤꯅꯥꯗ ꯂꯩꯕ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯌꯥꯝꯅ ꯁꯤꯖꯤꯟꯅꯕ ꯇꯝꯅꯦꯜ ꯑꯃ ꯃꯄꯨꯡ ꯐꯥꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯎꯗꯕ ꯍꯦꯜꯃꯦꯠ ꯁꯥꯕ ꯑꯃꯗꯤ ꯌꯣꯟꯕꯁꯤꯡ ꯑꯦꯛꯁꯟ ꯂꯧꯅꯅꯕ ꯁꯦꯟꯇꯔꯅ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯃꯛꯇ ꯈꯪꯍꯟꯈ꯭ꯔꯦ꯫ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯁꯕꯁ꯭ꯇꯦꯟꯗꯔꯗ ꯑꯣꯏꯕ ꯍꯦꯜꯃꯦꯠ 3,000ꯒꯤ ꯃꯊꯛꯇ ꯐꯥꯒꯠꯈ꯭ꯔꯦ꯫ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯎꯗꯕ ꯍꯦꯜꯃꯦꯠ ꯁꯥꯕ ꯑꯃꯗꯤ ꯌꯣꯟꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯒ ꯁꯦꯟꯇꯔꯅ ꯁ꯭ꯇꯦꯠ ꯄꯨꯝꯅꯃꯛꯇ ꯈꯪꯍꯟꯈ꯭ꯔꯦ꯫ ꯀꯥꯡꯈꯣꯡ ꯑꯅꯤ ꯄꯥꯟꯕ ꯒꯥꯔꯤ ꯊꯧꯕ ꯃꯤꯑꯣꯏꯁꯤꯡ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯟꯗꯅꯕꯒꯤ ꯄꯥꯟꯗꯝꯗ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯀꯟꯖꯨꯃꯔꯁ ꯑꯦꯐꯤꯌꯔꯁ ꯑꯃꯗꯤ ꯕ꯭ꯌꯨꯔꯣ ꯑꯣꯐ ꯏꯟꯗꯤꯌꯟ ꯁ꯭ꯇꯦꯟꯗꯔꯗꯁ (BIS)ꯅ ꯒꯥꯔꯤ ꯃꯆꯥ ꯊꯧꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯇ ꯑꯐꯕ ꯃꯈꯜꯒꯤ BIS-ꯅ ꯁꯔꯇꯤꯐꯥꯏꯗ ꯇꯧꯔꯕ ꯍꯦꯜꯃꯦꯠ ꯈꯛꯇꯃꯛ ꯁꯤꯖꯤꯟꯅꯅꯕ ꯑꯄꯤꯜ ꯇꯧꯈꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯍꯧꯖꯤꯛ ꯀꯥꯡꯈꯣꯡ ꯑꯅꯤ ꯄꯥꯟꯕ ꯒꯥꯔꯤ ꯀ꯭ꯔꯣꯔ 12 ꯍꯦꯟꯅ ꯊꯧꯅꯔꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯀꯟꯖꯨꯃꯔ ꯑꯦꯐꯤꯌꯔꯁꯅ ꯊꯥꯗꯣꯔꯛꯄ ꯁ꯭ꯇꯦꯠ ꯑꯃꯅ ꯍꯥꯏꯔꯤ꯫ ꯃꯣꯇꯣꯔ ꯚꯦꯍꯤꯀꯜ ꯑꯦꯛꯠ 1988ꯀꯤ ꯃꯇꯨꯡ ꯏꯟꯅ ꯀꯥꯡꯈꯣꯡ ꯑꯅꯤ ꯄꯥꯟꯕ ꯒꯥꯔꯤ ꯊꯧꯕ ꯑꯃꯗꯤ ꯇꯣꯡꯂꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯍꯦꯜꯃꯦꯠ ꯎꯞꯄ ꯃꯊꯧ ꯇꯥꯏ꯫ ꯑꯗꯨꯕꯨ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯎꯗꯕ ꯍꯦꯜꯃꯦꯠ ꯎꯞꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯥꯔꯤ ꯃꯆꯥ ꯇꯣꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯟꯕ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ꯫ ꯀꯨꯝꯖꯥ 2012ꯗꯒꯤ ꯍꯧꯅ ꯃꯤꯌꯥꯝꯗ ꯑꯐꯕ ꯃꯈꯜꯒꯤ ꯍꯦꯜꯃꯦꯠ ꯎꯞꯍꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯄꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯌꯣꯜꯂꯤꯕ ꯍꯦꯜꯃꯦꯠꯁꯤꯡꯅ ISI ꯃꯥꯔꯛ ꯌꯥꯎꯒꯗꯕꯅꯤ ꯍꯥꯏꯅ ꯈꯪꯍꯟꯕ ꯂꯩꯈ꯭ꯔꯦ꯫ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯟ ꯊꯥ ꯐꯥꯎꯕꯗ BIS-ꯀꯤ ꯂꯥꯏꯁꯦꯟꯁ ꯄꯥꯏꯔꯒ ꯍꯦꯜꯃꯦꯠ ꯁꯥꯕ ꯀꯝꯄꯦꯅꯤ 133 ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯦ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯝꯕꯤ ꯃꯄꯥꯟꯗ ꯏꯐꯣꯡ ꯐꯣꯡꯅ ꯌꯣꯜꯂꯤꯕ ꯍꯦꯜꯃꯦꯠꯁꯤꯡ BIS-ꯀꯤ ꯁꯔꯇꯤꯐꯤꯀꯦꯠ ꯌꯥꯎꯗꯕꯒ ꯂꯣꯏꯅꯅ ISI ꯃꯥꯔꯛ ꯌꯥꯎꯗꯦ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯥꯔꯤ ꯃꯆꯥ ꯊꯧꯔꯤꯕꯁꯤꯡ ꯈꯨꯗꯣꯡꯊꯤꯕ ꯃꯥꯌꯣꯛꯅꯕ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ ꯍꯥꯏꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯀꯟꯖꯨꯃꯔ ꯑꯦꯐꯤꯌꯔꯁꯀꯤ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯑꯐꯕ ꯃꯈꯜꯒꯤ ꯍꯦꯜꯃꯦꯠ ꯄꯨꯊꯣꯛꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ BIS-ꯅ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯐꯦꯛꯇꯔꯤ ꯑꯃꯗꯤ ꯃꯥꯔꯀꯦꯠꯇ ꯌꯣꯜꯂꯤꯕ ꯍꯦꯜꯃꯦꯠꯁꯤꯡꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯃꯥꯡ ꯆꯍꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯈꯣꯝꯒꯠꯂꯛꯄ ꯍꯦꯜꯃꯦꯠ 500 ꯆꯥꯡꯌꯦꯡ ꯇꯧꯗꯨꯅ ꯌꯦꯡꯈꯤꯕꯒ ꯂꯣꯏꯅꯅ ꯀꯥꯡꯂꯣꯟꯒꯤ ꯋꯥꯡꯃꯗ BIS ꯁ꯭ꯇꯦꯟꯗꯔꯗ ꯃꯥꯔꯛ ꯅꯞꯁꯤꯜꯂꯝꯕ ꯍꯦꯜꯃꯦꯠ ꯀꯌꯥꯃꯔꯨꯝ ꯐꯥꯒꯠꯄ ꯉꯝꯈꯤ꯫ ꯀꯦꯄꯤꯇꯦꯜ ꯁꯤꯇꯤ ꯗꯤꯜꯂꯤ ꯈꯛꯇꯗ ꯍꯦꯜꯃꯦꯠ ꯄꯨꯊꯣꯛꯄ ꯀꯝꯄꯦꯅꯤ 7ꯗꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯎꯗꯕ ꯍꯦꯜꯃꯦꯠ 2,500 ꯔꯣꯝ ꯐꯥꯒꯠꯂꯒ ꯀꯝꯄꯦꯅꯤꯁꯤꯡ ꯑꯗꯨꯒꯤ ꯂꯥꯏꯁꯦꯟꯁ ꯀꯛꯄ ꯂꯩꯈ꯭ꯔꯦ꯫ ꯂꯝꯕꯤ ꯅꯥꯀꯜꯗ ꯍꯦꯜꯃꯦꯠ ꯌꯣꯜꯂꯤꯕ ꯃꯤꯑꯣꯏ 13